Hello ma'am, good morning. Ayuki matamni macha se exam chalamdai ki doni pizza pithak magi tiffin kai kak pack tawna puna magloi re do ma se omelette siga puri siga pizza re ba doni ma hijang cha da bani na do sonda na macha thubi se haugat na lang na lei re mu do ma su thogla ge ai na law na lei re ba अदो मैम पिज्जा पिथक तौना मचासु स्कूल थागरे दोना सीडी थबक से खरा कल्ली फी मैम से शुलगे तविनी पर्दा से चेंज तौगे मोंपा फिदा कैका कसे मैम मोंपा से नी नै न कुटली आई न मयाय दो कंबल थाजली ने बा दो पर्दा सु हापा लोइरे हेलो मैम अदो मोंपा फिदा पुदी थाजले मोन कवर हापचन दरी मचा दो बिके थारी ममा दबा मोना ममा रे चुपी तो मचा थबी चुप्पी फजना चुप्पी तरह अय्या पूजा लई सीधी पप्पी तरह से पप्पी तरह यार माँ गुंडा से हाँ तुम्हारे पप्पी तरह फ्लैंक किस तरह कहीं ना तो इसी ना से मामा मोन को बाहर आप चंगे से जेट का नूडू मायना गुड गर्ल नतरा ना ममा की सुसु दो नहीं से मुक्का फिर में हमसे अदोनी में हम चाटो से स्कूल जाकर है अब मागे एग्जाम अंक का 15 तारीख तक मगले अदोनी लोई रे लें मना ममा द पम्मू हाय न लई बा दो मपा दिन से ड्यूटी चत्ते बा दो हुजे ऑफिस तना हक चलू नहीं आई दो सखी दो एक सिको ब्लॉग से Belum tak? मैम लोशन लो एक बार मुझे से मचा तो बिना मोन के काफी चखाई रही से हूँ तो फिर उन करा ले इसे सुधो रनी तो ये इंग्लिश को मैम सी तैन पीरीब मचा थोबीद दो मा इनब सी पीदे नंगीब सी पीरग मा इदोइसे इरो 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 एंगे हैरबेंगे मै पेमा लाइक हैबीनी मी मै पेमा हैबना अदुगै मैम सिसे जाम नोनिंग थबक अमा तौरे इसेको मगोंदा प्रेंक तौगे आइना चाक थोंग चलगाने टोमेटो सॉस मखुत सिगा तैसल्ला मगोंदाने आइना सिंजु सोयबदा कए हाइरि ए मखुत कट करे कमाय तौनी केरो तौला सिंजु सोयबदा अली देसनो ए बोलावने केदो बोलावने तदरे ए बोलो मैम माना खंगरे कोई नोक पदुगा प्रेंक से सक्सेस होयौदरे मचा थोबी से लेक्सारे मचा थोबी जो से लेक्स पिज्जा रे मा चाक ना में ना दो पुंग तरा गरा हेले चाक मो थोंगरनी दो सिंजू बोरा होगे दो इरो ने खल्लिनी फिर मैम लो सुदो ना फौदो में बा सिना वाई प्रेंक दो नोकिंग मनै तौबा नमदे बा खंगबा सुम मथोंतने नोकिंग मना खांग नमदा अदुगा खरा दिमा थाजरुरबने आइना नोक पहेंजन मारा खंगदो करे आइगी दो जिगी दो प्रेंक नि न खंगबरा मोबाइल खंगबरा मोबाइल आइना थमिदो होब्रा मैम सिगमु बारोगी को सिंजुगी प्रिपेयर तौरे तो सिगै टोनिंग को खरा इन फुटो एबा मारा जावना सिंजुदा मारा दुमाय जावरगा हावबनी अबदुना दो मैम आइगी से केनो से फत्रे अबा क्या जनम गसे दोना सी से पालक अदो पालक पनीर थोंगे तौरमिनी मगोंदा पनीर लैसो आई थारिबा को दो पनीर दो फंगक्तरे दुकान दो बनो यौरेना दो पनीर जावदना सुम पनीर दुमायना थोंगे अबैना पालक तो फजना फुटोगा ग्रेन तौथोगा चनम तिलौ तौना सुमायना तौना ग्रेवी तौना सुम थोंगे जामसो हावे अबा हावरे दो नुमितो दुगैदी गरम मसाला का चखन गसना अदो मैम से सुमायना एक बार ट्राई तौना चाने हो मैम जाम हावे अबा इदी से हैनारे दामना पालक से हाना हैनारमदे हुजिकते हैनाबना लोरे सुमाय चाबदे दो सिंजुगी सिगाना थोइटिंगा सिगा चना
ꯆꯅꯥ ꯉꯧꯕ ꯁꯨꯝ ꯕꯖꯥꯔꯗ ꯐꯪꯕꯗꯣ ꯃꯥꯅꯅꯦ ꯆꯥꯅꯤ ꯍꯥꯏꯅ ꯂꯩꯔꯛꯄꯅꯦꯕ ꯑꯗꯨꯗꯣ ꯁꯨꯝ ꯃꯩꯁꯤꯁꯦ ꯁꯨꯔꯒ ꯃꯀꯨ ꯈꯣꯛꯇꯣꯛꯑꯦꯕ ꯑꯗꯨꯒ ꯁꯨꯔꯒ ꯀꯥꯕꯣꯛ ꯁꯨꯔꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯞꯄꯅꯤ ꯊꯣꯏꯗꯤꯡꯁꯨ ꯁꯨꯔꯒ ꯍꯥꯞꯄꯦ ꯀꯣꯏꯂꯥꯗ ꯉꯧꯔ ꯊꯝꯃꯤꯅꯦꯕ ꯑꯩꯅ ꯃꯌꯥꯝ ꯆꯥꯛ ꯏꯟꯖꯥꯡꯁꯨ ꯊꯣꯡꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯆꯥꯔꯅꯤ ꯆꯥꯛꯁꯨ ꯂꯥꯝꯃꯦ ꯑꯌꯨꯛꯇ ꯇꯟꯅꯅꯤ ꯈꯛꯇꯅꯤ ꯆꯥꯏꯗꯣ ꯑꯗꯣ ꯆꯥꯛ ꯆꯥꯔꯅꯤ ꯍꯧꯖꯤꯛ ꯁꯤꯡꯖꯨꯁꯤꯒ ꯕꯣꯔꯥ ꯈꯔꯅꯦ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯞꯄꯦ ꯁꯦꯠꯇꯠꯂꯒ ꯑꯗꯨꯗꯒꯤ ꯁꯂꯥꯠ ꯑꯗꯨꯗꯒꯤꯁꯤꯒ ꯂꯩꯔꯦ ꯄꯅꯤꯔꯇꯅꯤ ꯌꯥꯎꯗ꯭ꯔꯤꯁꯦ ꯄꯅꯤꯔ ꯌꯥꯎꯔꯝꯃꯗꯤ ꯍꯥꯎꯕꯅ ꯂꯣꯏꯔꯅꯤ ꯁꯨꯝ ꯒ꯭ꯔꯦꯚꯤꯁꯤꯗꯁꯨ ꯍꯥꯎꯅꯦꯕ ꯁꯨꯝ ꯑꯗꯨꯅꯤ ꯉꯁꯤꯒꯤ ꯃꯊꯦꯜ ꯉꯔꯥꯡꯗꯣ ꯃꯌꯥꯝ ꯁꯟꯗꯥꯗ ꯅꯨꯡꯊꯤꯟꯗ ꯅꯍꯥꯛ ꯄꯣꯊꯥꯔꯦ ꯆꯥꯛꯀ ꯇꯣꯛꯑꯒ ꯑꯗꯨꯗꯩꯗꯤ ꯃꯄꯥꯅ ꯑꯩꯒꯤ ꯐꯣꯟꯁꯦ ꯄꯨꯔꯒ ꯃꯄꯥꯟꯗ ꯆꯠꯂꯨꯏꯑꯕ ꯃꯥ ꯊꯕꯛ ꯑꯃꯒꯤ ꯑꯗꯨꯅ ꯑꯩ ꯕ꯭ꯂꯣꯛꯇꯣ ꯂꯣꯏꯁꯟꯕ ꯅꯪꯍꯧꯗꯔꯦ ꯉꯁꯤ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯦ ꯑꯗꯣ ꯉꯔꯥꯡ ꯃꯄꯥꯅ ꯁ꯭ꯋꯤꯠ ꯈꯔ ꯂꯩꯔꯛꯑꯦ ꯑꯩꯅ ꯑꯊꯨꯝ ꯑꯍꯥꯎ ꯈꯔ ꯂꯩꯕꯤꯔꯛꯑꯣ ꯍꯥꯏꯅ ꯀꯨꯏꯔꯦ ꯁ꯭ꯋꯤꯠꯀꯁꯦ ꯆꯥꯗꯕ ꯍꯥꯏꯅ ꯑꯗꯣ ꯅꯍꯥꯛ ꯆꯥꯔꯝꯃꯤꯕ ꯃꯆꯥ ꯊꯣꯏꯕꯤꯒ ꯇꯨꯝꯍꯟꯒꯦ ꯇꯧꯔꯤꯕ ꯑꯩ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯃꯌꯥꯝ ꯂꯩ ꯃꯌꯥꯝ ꯑꯗꯣ ꯃꯥ ꯇꯨꯝꯃꯣꯏ ꯌꯥꯗ ꯍꯦꯌꯔꯕꯦꯟ ꯅꯠꯇꯦ ꯔꯕꯔ ꯂꯣꯟꯒꯦ ꯇꯧꯔꯤꯕ ꯑꯗꯣ ꯂꯪꯒꯁꯦ ꯃꯥꯅ ꯂꯣꯏ ꯄꯨꯜꯍꯟꯗꯅꯅꯦ ꯂꯣꯏꯔꯦ ꯑꯩꯈꯣꯏꯅꯤ ꯃꯌꯥꯝ ꯍꯦꯌꯔꯕꯦꯜ ꯂꯣꯟꯕ ꯍꯦꯌꯔꯕꯦꯜꯇ ꯍꯥꯏꯗ ꯂꯩꯔꯦ ꯔꯕꯔ ꯂꯣꯟꯕꯗꯨꯁꯨ ꯃꯌꯥꯝꯗ ꯎꯠꯂꯛꯀꯦ ꯑꯗꯣ ꯃꯆꯥ ꯊꯣꯏꯕꯤꯁꯦ ꯑꯝꯇ ꯇꯨꯝꯍꯟꯒꯦ ꯌꯥꯕ꯭ꯔꯦ ꯅꯦ ꯃꯃꯥꯗ ꯀꯔꯤ ꯈꯨꯇꯨꯝꯅ ꯌꯦꯡꯉꯣ ꯃꯌꯥꯝ ꯆꯨꯝꯅ ꯇꯨꯝꯍꯜꯂꯤꯅꯤ ꯑꯩꯅ ꯃꯥꯅ ꯂꯦꯡꯅ ꯁꯨꯃꯥꯏꯅ ꯇꯨꯝꯈꯔꯦ ꯂꯦꯡꯉꯔꯣꯏ ꯑꯩ ꯑꯇꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯨꯝꯖꯔꯁꯅꯨ ꯃꯌꯥꯝ ꯑꯃꯈꯛꯇꯤ ꯂꯣꯜꯂꯦ ꯀꯣꯆꯤꯅꯤꯀꯣ ꯑꯩ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯁꯨꯝ ꯎꯠꯂꯛꯀꯦ ꯁꯤꯁꯨ ꯁꯤ ꯂꯣꯟꯕꯩꯁꯦꯀꯣ ꯑꯃꯗꯤ ꯂꯣꯟꯕ ꯂꯣꯏꯔꯦ ꯑꯗꯨ ꯁꯤ ꯀꯂꯔꯗꯤ ꯂꯣꯜꯂꯤ ꯃꯌꯥꯝ ꯃꯆꯥ ꯊꯣꯏꯕꯤ ꯍꯧꯒꯠꯂꯛꯅ ꯀ꯭ꯂꯤꯟ ꯇꯧꯕꯤꯔꯦ ꯐꯤ ꯐꯖꯕ ꯁꯦꯠꯄꯤꯔꯦ ꯑꯗꯣ ꯃꯌꯥꯝꯗ ꯀꯩꯅꯣꯝ ꯎꯠꯂꯛꯀꯦ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯀꯦꯁꯟꯅꯩꯁꯦ ꯑꯃꯨꯛ ꯃꯌꯥꯝ ꯃꯆꯥ ꯊꯣꯏꯕꯤꯒꯤ ꯁꯤꯁꯦ ꯂꯣꯟꯕꯤꯔꯦꯀꯣ ꯖꯨꯔꯥ ꯑꯃꯃꯝ ꯄꯤꯡꯒꯤꯁꯨ ꯌꯦꯜꯂꯣ ꯑꯣꯔꯦꯟꯖ ꯁꯤ ꯀꯩꯅꯣ ꯖꯨꯔꯥ 3 ꯂꯣꯟꯕꯤꯔꯦ ꯑꯆꯧꯕꯗꯨꯁꯨ ꯂꯣꯟꯅ ꯂꯣꯏꯔꯦ 6ꯈꯛ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩ ꯃꯁꯝꯁꯦ ꯐꯥꯕꯤꯒꯦ ꯍꯧꯖꯤꯛ ꯐꯥꯔ ꯎꯠꯂꯛꯀꯦ ꯂꯧꯊꯣꯛ ꯌꯥꯗ꯭ꯔꯦ ꯁꯣꯟꯗ ꯁꯣꯟꯗ ꯀꯩ ꯍꯥꯏꯕ ꯁꯣꯟꯗ ꯁꯦ ꯇꯦꯗꯤꯗꯣ ꯅꯨꯡꯁꯤ ꯇꯧꯔꯣꯁꯦ ꯑꯩꯁꯦ ꯐꯥꯕꯤꯔꯦ ꯑꯅꯤꯃꯛ ꯁꯨꯃꯥꯏꯅ ꯁꯣꯟꯗꯉꯣ ꯊꯣꯏꯕꯤ ꯑꯩꯌꯥ ꯁꯤ ꯌꯥꯗ꯭ꯔꯦ ꯂꯧꯊꯣꯛꯄ ꯍꯩꯇ꯭ꯔꯦ ꯑꯗꯨꯅꯅꯦ ꯍꯥꯏꯅꯤꯡꯉꯥꯏꯁꯦ ꯃꯥꯏ ꯈꯣꯡꯖꯤꯗꯣ ꯁꯤꯕꯤ ꯇꯥꯔꯦ ꯑꯣꯂꯥꯡꯊꯥ ꯆꯪꯉꯛꯑꯕꯅꯤꯅ ꯍꯥꯟꯅꯗꯤ ꯏꯊꯝꯊꯥꯗ ꯁꯣꯛ ꯆꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯎꯞꯄꯤꯗꯦꯕ ꯑꯗꯣ ꯎꯞꯄꯤꯔꯅꯤ ꯃꯥꯏꯁꯦ ꯈꯣꯡꯖꯤꯗꯣ ꯂꯥꯎ ꯂꯦꯞ ꯇꯧꯔꯣ ꯂꯥꯎ ꯂꯦꯞ ꯆꯆꯥꯅꯤꯗꯣ ꯂꯦꯞꯇꯣ ꯃꯥꯏ ꯑꯩꯅ ꯄꯥꯏꯕꯤꯕꯗ ꯇꯧꯔꯤꯁꯦ ꯑꯥꯎ ꯁꯣꯟ ꯂꯥꯎ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯃꯈꯣꯡꯁꯦ ꯐꯥꯛꯂꯤ ꯆꯠꯂꯤꯁꯦ ꯑꯃꯨꯛꯏꯁ ꯂꯦꯡꯅꯤꯡꯉꯦ ꯈꯣꯡꯎꯞꯁꯦ ꯎꯞꯄꯤꯕꯁꯦ ꯃꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯁꯣꯅꯤ ꯆꯆꯥꯅꯤ ꯑꯌꯥ ꯀꯩ ꯆꯥꯏꯅꯣꯗꯣ ꯀꯊꯔꯣ ꯍꯦꯡꯒꯦ ꯀꯩ ꯆꯥꯏꯅꯣ ꯍꯦꯡꯒꯦ ꯑꯌꯥ ꯂꯪꯆꯂꯤꯅꯤ ꯃꯆꯥ ꯊꯣꯏꯕꯤꯁꯦ ꯑꯃꯨꯛ ꯃꯥꯏ ꯔꯕꯔꯁꯦ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯔꯦ ꯑꯗꯨꯝ ꯃꯌꯥꯝ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯤꯁꯨ ꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯅꯨꯡꯉꯥꯏꯕ ꯇꯥꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯑꯀꯪꯕ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯎꯅꯔꯁꯤ ꯕꯥꯏ ꯇꯧꯔꯣ ꯃꯆꯥ ꯕꯥꯏ ꯇꯧꯔꯣ